Pausete jumpam oiba maru iba pau kharap de tawjare BDF Welfare Association na madeng pangkre COVID-19 second wave ki frontline the duty tawriba BDF person tarakamathoi nauna positive oibadagi makhoi ki imung singda seng awai thawna singba polum kya kaksing district ki SP Victoria Yankom additional SP operation KSS Manihar Singh amade additional SP traffic Robindro Singh ki miyang makhada BDF Welfare Fund dagi Kaksing District BDF Welfare Association namateng pangkre Kaksing District ki haujik phawbuda COVID-19 second wave da positive oiba BDF person pundakunga mari sure BDF sing na miyam ki seba torok pasi sahi taragani thoi surokle adubo laibak thibade matam ki paliba government na BDF ki demand ngasi phawo PB dan lakli han Kaksing District BDF Welfare Association ki Vice President Mbijenta Singh amsuk General Secretary Alimuddin na punta thatorok pa cherola mana phangdorakle BDF sing taliba demand de regular police constable amagi lupa sari yang kemathoi tolo PBU ajabane tawriba duty asiga airobadi sangdamnaru robadi PB ba yabra khalle sumnagi nomagi lupa chani marfum doi khak phangba BDF person apana maki ipung karam na maintain tawrangbani state government na nainabio nomada hajira suba ama pawbo lupa chabri dagi tadana phangle uniform selobasu nomada lupa chani marfum doi phangba BDF sing bo kanana usit pikani government ki miyang changbiu aire Adobo department singidi 7 pay phawo Youkhre BDF ki lupa lising nipan samangana tha amagi family maintain tawtuna leire BDF person sing COVID-19 na positive oiduna kanna naraklabadi paisa laitaba tolo pikna sabani na siba tabane state government su BDF sing khudung chaba amata bibi dabanina marmasina lairbasu nungsibiba lairbabu nungsibiba CM amadi state asiki MLA ministers na BDF ki demand asi laklaba state assembly da Puthok Pidra pass tawpina na Kaksing District BDF Welfare Association ajari amade CM ki pukning sinsinjari abo wafam sa thamlagle makha tarakpa atopa editorial ki kalam amada vaccination ki chang handarakpa wafam asi kalam asida hanjan iduna haiduna laklabane adumapo amuka haiduna iri hairi wafam asi kalam asida hanjan iduna haiduna laklabane adumapo amuka handuna iri hairi Masih karigano harbadi hojik state asida oriba COVID-19 ki phibam asina haidaba yaduna hairibani iribani hojik state asida oriba COVID ki oiba wafam sing COVID-19 control room natragana health department natragana state government ki representative sing na batam ki oidelebak nyam da khangan dona laklibane adumai nabak state asida hojik mafum kya da section ki hana paikhaliba COVID ki hidak kaptholiba asiki matang dadi marik chumba report amata hojik phawba hariba state government ki mari lainaba sing asida lebak miyam da khangan dana laire Masih loina na hojik pawba state asida COVID nambaram oiduna sian khrapa Meoi sing asiki manungda COVID ki hidak kapla babatungda sian khiba Meoi yauragana masing kya sukhrabagi haiba report adusu haiba mari lainaba sing asina ngasi pawba media da phongtorpa leitre masina maram orga state asigi miyamda COVID ki hidak kapthokna bagi damak maikei ki adagi paikhalak leba khongthang sing asida leibak miyamna khoijang da bagi masaka masu helabra aibasine Tasing bagi di state government hausi thawai yauna paikaliba COVID ki hidak kapthok bagi thabagasi mai pakhan ki haiba tarbadi government ki baiki digi anu policy program kaya lebak miyamna COVID ki hidak kapthok ningba phone ba yapo wafam sing media da toina phongtok mathau tai aina khalle masiga loinna kariguma maram amagi damak hausi lambi sarok da saliba sing asibo COVID ki hidak kapthok bagi certificate jawrabra aina tangai federal check tawbagi mathau tare aina khalle masiga loidna karigumba maram amagi damak hausi labbi sorok ta chaliba sing asibo COVID ki hidak kapthok bagi certificate jawrabra aina tangai federal check tawbagi mathau tare aina khalle wafamasi palakli bagi maram di COVID ki matang da thejin humjin balanai kangbu amara COVID ki hidak kapthok laba Meoi sing marak da karigumba COVID positive or klabadi adugumba Meoi aduda medical oxygen mathau taba amasung ICU ki mathau taba ki changa si asuki mathik hantai aina media da Phongdokiba Leikhidre adu yenglaga hajabane hariba report asimuk bausi asina sumatam khara ki pamagda phongdokiba su leikrabane asumna COVID ki hidak kapthok puna karigumba COVID positive or matamda medical oxygen mathau taba amasung ICU ki mathau taba ki chang ase asuki matik handai habi ki wafam ase star health and allied insurance na sathakiba study ama puthorakibane media da phongdorakibane asigumba kanaraba marmasi leina karigi thabak lebak miyamna COVID ki hidak kapagi thabak thorom asida lebak miyam asida Thawai yauna bangam dribano nyamna hidak kappo sida puning khojang dribano habisi ki maramde government na thido kadabane adugo leibak miyam hidak kapthok ning na bagi lambi adu su thido kadabane housing state asida no magi manung da COVID na maram oiduna sel leba mi ki masing ase yengloroga di leibak miyam hidak kapthok bagi thabak tharom asida thawai yafam di thoklabani aina khalle
ꯑꯗꯨꯃꯥꯏꯅꯃꯛ ꯀꯣꯚꯤꯗꯀꯤ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤꯗꯤ ꯑꯁꯨꯃꯛ ꯅꯦꯝꯂꯒ ꯂꯩꯕꯗꯧꯅ ꯇꯧꯔꯤꯕꯅꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 19ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 22 ꯁꯤꯈꯤꯕꯅꯤ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯍꯟꯕꯒꯤ ꯄꯔꯤꯡꯗ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯃꯦ 18ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 12 ꯁꯤꯍꯟꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗꯅ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯍꯟꯕꯒꯤ ꯄꯔꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯂꯩꯔꯤꯕꯅꯤ ꯖꯨꯂꯥꯏ 19ꯗ ꯃꯤꯑꯣꯏ 22 ꯁꯤꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯔ ꯐꯒꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯖꯨꯂꯥꯏ 13ꯗꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 18 ꯁꯤꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤꯡ ꯑꯁꯤꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯌꯥꯝꯂꯤꯕꯅꯤ ꯃꯁꯤꯅ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯍꯟꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯃꯁꯤ ꯅꯠꯇꯕ ꯖꯨꯂꯥꯏ 13ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 1,100 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯃꯁꯤꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯄꯣꯖꯤꯇꯤꯚ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 14 ꯑꯃꯁꯨꯡ ꯃꯦ 30ꯗ ꯃꯊꯪꯁꯤꯟꯅ ꯃꯤꯑꯣꯏ 1,118 ꯑꯃꯁꯨꯡ 1,132 ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯃꯛꯇꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯕꯗꯒꯤ ꯁꯥꯊꯤꯅ ꯆꯩꯔꯥ ꯐꯪꯂꯛꯄꯒꯤ ꯐꯤꯚꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯣꯏꯔꯛꯂꯤꯕ ꯀꯣꯚꯤꯗꯀꯤ ꯐꯤꯚꯝ ꯑꯁꯤꯃꯛꯇꯤ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯛꯂꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯀꯣꯚꯤꯗꯀꯤ ꯑꯍꯥꯟꯕ ꯋꯦꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯗꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯩꯅꯥ ꯐꯪꯂꯤꯕꯅꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 12ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯀꯌꯥꯗ ꯈꯨꯗꯝ ꯑꯣꯏꯅ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯀꯥꯔꯐ꯭ꯌꯨꯅꯆꯤꯡꯕ ꯃꯈꯜ ꯀꯌꯥꯒꯤ ꯑꯊꯤꯡꯕꯁꯤꯡ ꯊꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯁꯥꯡꯅ ꯅꯨꯃꯤꯠ 60ꯅꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ kaya ꯂꯧꯈꯠꯇꯨꯅ ꯂꯥꯛꯂꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯐꯤꯚꯝꯗꯤ ꯐꯒꯠꯂꯛꯄ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯐꯤꯚꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯄꯒꯤ ꯆꯥꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯈꯔ ꯊꯣꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯛ ꯁꯟꯅ ꯇꯦꯁꯠ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕꯒꯦ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯛ ꯁꯟꯅ ꯇꯦꯁꯠ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕꯒꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯀꯤꯕ ꯐꯪꯅ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯅ ꯂꯧꯒꯗ꯭ꯔꯥ ꯑꯁꯨꯝꯅ ꯂꯥꯟꯅ ꯂꯧꯐꯝꯗꯤ ꯊꯣꯛꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚꯤꯇꯤꯒꯤ ꯔꯦꯠ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯂꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ hiram asigi matangda state government khara kupna khanna nei nabaki mathau tari haina khalle hauzik ekoina state asigi manungda leiriba district sing manungda positive rate number district khara su thengnare masina test tobagi masing jam dabagera haibagi wafam amsu leitabani nate amabuarbasu state asta hauzik wariba covid positivity rate ase 15% da leiribani masina taglibadi state asta mioi chama test tobada khudingi mioi taramanga positive oi haibane matang asidani state government ki bari leinabasin state apunba report atu khak pi bagi mahta leiba district singi su masa khaina pi mathau tarakle hairibase asumda tawrabadi state asigi manungda karam district sing da covid ki phim karam tawribagi haibadu yamna laina mayek sena khangan pangam gari haina khalle atopa pau amadana covid ki ani suba web marakta delta plus bahen ki case hangalak bagi matungina central pool lab ani nauna hangdokre Leibak asida COVID-19 ki ani subu web marakta Delta plus variant ki case hengalakpa amati athuba matam ki manungda COVID ki ahum subu web lakpa ya bagi mami chauna tarakpa ki matungina India government ki akhanaba thausil amagi makhada tongan ba khangalaba mafam anida central pool ki oibal laboratory amamam nauna hangdokre na agency ki pauna phangdokle COVID vaccine kaptring ki mang wena vaccine ki afafata khangtok naba test tawba yana ba hangdokle central pool ki lab ani adu Maharashtra ki Pune da base tawba National Center for Cell Sciences Science NCCS amasung Andhra Pradesh ki state capital city Hyderabad based toba National Institute of Animal Biotechnology NIAF the hangdokhibane Sairanimak Autonomous Research Institute oina Central Drug Laboratory gini aina Drug Controller General of India DCG aina ayawa pira hangdopani aire masigi mamangda asiguma makhalgi immunobiological vaccines and Anti-Serag Mari Lenaba Central Drug Laboratory ase Andhra Pradesh ki Kasaulida hangdokre COVID vaccine test tawbada natana immunomyological gi free release certified tawba yana National Control Laboratory wena hangkebane laboratory ase test khakta tawbada case pending leiba hengalakpadagi akhanaba Health and Family Welfare Ministry ki bijeng makada anuba lab makhal ani ase chalaina pathorang torpani hare Maragasida Kangla Mamangda Ima Taragani Twinha, Fitong the Sanction Kiba Kongjangbo, Ningsing Duna, The Spirit of Defiance, Episode 1, Redis Youkhre. How Kibalishing Adi Marigi Zulai Taramanga, the Ima Taragani Twin, the Kangla Mamangda,
Fi thongdana changchingiba khongjangpon ningsingtuna ngasi anti repression day ki thorom tongan mafamsingda pangthokre mapung oiba thoromdi Apunba Manipur kan be imalup amkil nasintuna kwa kaithel de Leppa human right alert ki conference hall da pangthokhe thoromadu da khongjang adu da saru ya ki Leikhidre be ima ahunggi mafum de ikat haikat leikat tamkhe ngasi kwa kaithel pangthokhe ba thorom adu da ima taragani thoi the spirit of defiance episode 1 ima momon haiba video amsa release tawkhe loinana thakuding ima taragani thoi jumpham oiba video amsa release tawgani covid-19 number oire ngasi ki thorom asi jamna tongan ba mafam sing kha nongpok Apunba nupi lup more jiri ima mera paipi lup jiri bab thobal ima thobal Apunba nupi lup Bisnupur nongpok lengak Imphal is Nimpalu office uripok all Manipur social reformation and development samas lambel amade tammi singmi uripok yambem Leikhidre pangtokhe Panbazai lisingani marigi Julai tarada Bamun Kampuda ki thangjam manorama kaube nopi ama kanglada leiba taraga dere subasam rifles ki kangbu amana fadana pokraba matong Julai taraga mathoi gi ayu angan bada ngarian chingda tamthi nam yot minai chatharaba matong hatlaga thamlamba thawong ba janing daba phongtokduna amani Manipur miyamna pamna drab armed forces special power act 1950 lawthok aidana ima singna fi thongdaba ki khongjang changchen ke bani aire animal welfare lona dharmada amari community amada taksin balaite PRO police India Lekha ke Secretary Animal Welfare Board of India ke Ministry of Fishery Animal Husbandry Direct India ke State amade Union Territory sing the Animal Welfare Law sing ningtin chanaba hokiba sahiya sigi June kunmaga da Manipur ki district sing ki SP sing da khangalakpad law asina kanagumba dharma abadi community amada akanaba law asi chanaba nate yumda jokpa sasan sing ngak senpa law ni haina Manipur Police Department ki PRO ke Megasandra MPS na miyam da khangal warol amana aire Serola sina makha taraduna SP CID CB na lo asibo chanhanba amri lo asibo thogai basing India ki mafam khote makta action lawna ba India ki Animal Welfare Board na khangalakle district sing ki SP singda matam gi oina direction ministry na pirakpa Animal Welfare Law asibo rule sing bo khangalakli basing de han bada the Preventive of Cruelty to Animal Act 1960 aniso bada Transport of Animal Rule 1978 Ahun subada Transport of Animal Amendment Rule 2001 Mari subada Slaughterhouse Rule 2001 Mga subada Municipal Law amadi Food Safety and Standard Authority of India Direction asina sing bane Cherola sina makha taraduna India ki Animal Welfare Law asikana gumba dharma amadi community amadada atamnana direction piba leite Meoi bana sa chanariba asida food safety ki damaktani wafam sing asi miyamna lana amade aranba pau ena sandoktanaba apel tawre Maragashida Leppa Leitena Hengalakba Marakda housing heki mamang the Pankipa Pauda Manipur Meoi dising amaga chupna kuntragamapan COVID-19 positive boy bateng nagre Luina Laisada Sidi Meoi Taramarina Leikhidre Ngasi Leikhidre Makoi Taramari Asitaraga Manipur gi COVID-19 na sian kiba Apunba masing lising amaga chahum nifu Youkhre Aru beta content sing asigi maroi pau khara asi paudam jariba Manipur local news YouTube channel amadi Facebook page asidagi yang biru beberapa pathaga sari channel asina tomda kanarabadi subscribe tawbidribasna subscribe tawbiramo lena like and share tawbasu khawbigun namakpo amukana thagasari